mayam pumnamakpu YouTube channel Young Minds na taramna okchari. Ngasi mayam daligadauriba wari asigi maming Lukhrabi Mee Makok wari asi haujaragagi. Thaina mamangaida Lukhrabi ahal oirabi nupi ama mahaki machanupi aniga apikpa khangpoksang amada lairami. Makhoi yamna lairarami Lukhrabi adugi machanupi anidu yumdagi mapan thoklamde maramdi makoina numit chupa ama nupi singna setnaba phi sarami. Ayuk khudingi phidu saba loiraga Lukhrabi aduna phidu thong ama fauduna chalami aduga saharda phi singdu yolami. Mahangna phi singdu yolaga nongmagi chanaba chinjak leiraklami. Mahangna mayum yoraklaba kandasu mahaksu phi saba yausilami. Nongma anganba ayuk amada Lukhrabi du saharda phi yonba hanagi numittagi khara nganna chatlami. Mahangna saharduda chatpada thong adu fauduna laklami. Khanghaudana thong adu hek lanthokpaga nupa amagi makok ama thoraklami. Mahakti Mee Makoktu mapunsida adumna thengnakhidri. Mee Makok asi karigi thoklaklibano masadi karigi utribano haibadu warisi loiba phawba taminaraga khangminasi. Mee masadi yaudaba Mee Makoktu khakta ubaduda Lukhrabi du kibana thak thak niklami. Mee Makok aduna Lukhrabi nupi aduda hailaklami. Ima aibu nahakta laihanbiyu, aibu nahaki yumda pubiyu. Mee Makok aduna adumna hairakpaduda Lukhrabi nupi adudi amukka hena kibadagi masadu thak thak niklami. Lukhrabi aduna khalami Mee Makok asina aigi yumda matam chupagi laiba yaroi madu oithokpa yaroi. Asumna wakhalda khalladuna Lukhrabi nupi aduna labidagi mamai olaga mayumlomda yamna thuna halaklami. Mahakti Mee Makoktu mahaki matung inarakli haibadu khanglamde. Lukhrabi nupi aduna mahaki yumgi thongjin hek yaubaga Mee Makoktuna mahaki mamangda laiduna mahakpu magi yumduda laiba yahanaba hayaklami. Numit tumadi Lukhrabi adugi mayumda chanaba amatta lairamde maramdi mahakna phidu saharda yolamdrabanina. Makhoina chanaba chinjak lainaba paisasu amatta lairamde maram aduna Lukhrabi amadi machanupi anidu wa amatta ngangdana tumina lairami. Makhoina chara helibadu Mee Makoktunani khanduna Mee Makoktuda makhoina yamna saurami. Numidang yoraklabasu makhoi cha thakpagi mawong matau amatta uramde. Maram aduna Mee Makoktuna ahanba oina haraklami. Ima ibema yum asida lairiba mi khudingmak amatta cha thaktabra. Aina ngasai ayuktagi mafam asida lairakpada kanagumba amattanasu chanaba thorang amatta taude. Lukhrabi nupi aduna khumlaklami. Natte madu natte aikhoi ngasidi chararoi. Mee Makoktuna amuk haraklami. Adudi karigino ima. Lukhrabi aduna khumlaklami. Maramdi aikhoina chanaba lainaba paisa amatta leitre. Mee Makoktuna amuk hanglaklami. Nakhoi asumna hek chadabra. Lukhrabi aduna amuk haraklami. Natte aikhoi adumna taude. Numit khudingi ayuk khudingi aina saharda chattuna aikhoina saba phidu yonba chatli. Phidu yonbadagi phanglakpa paisaduna aikhoina numittugi chanaba potchai leiragi. Adubu ngasidi saharda chattuna phidu yonba ngamdre. Aduna ngasidi chanaba amatta leitre. Mee Makoktuna amuk hailaklami. Adudi aina nakhoi ngasi chara helhalle. Lukhrabi aduna amuk hailaklami. Hoi nahangna aikhoibu ngasidi chara helhalle. Mee Makoktuna amuk hailaklami. Adu oirabadi aina nakhoida paisa marang kaina pigani. Adubu nahakna aina haiba adudi pangthokadabani. Pung ama leiragadi pung 12 taraklagani. Pung 12 hek tarakpaga nahakna aibu thengnakhiba thongduda leiruso. Nahakna mafam aduda Ahmed haina ahumlak kaugadabani. Madusu yamna kanna hauna kaugadabani. Nahakna mahakpu hek kaubaga mafam aduda negro ama tholakani. Nahakna negro aduda asumna haigadabani. Nahaki mapu ibungo Mee Makoktuna nahakpu mahaki upudu hangdoklaga upududa yauriba asangba singau adu aingonda piraknaba hairagi. Lukhrabi nupi aduna hailaklami. Phare phare adudi ai thongduda chatlagi.
Asumna Lukhrabi nupi aduna makhoigi phidu puraga yumdagi thokkirami. Numidang pung 12 tarakpa matamda mahakna Mee Makoktu thengnakhiba thongduda yorami. Mahakna thong aduda Ahmed haina ahumlak kaurami. Khudakta achauba negro nupa ama thoraklami. Negro nupa hingchabadawna wang chawbudu Lukhrabi dugi mamangda leplami. Negro aduna haraklami. Ima nahak kari pambage? Lukhrabi nupi aduna haraklami. Nahaki mapu ibungo Mee Makoktuna mahaki upu manungda yawba asangba sengawdu aingonda piraknaba khanghalagi. Negro nupaduna amuk haraklami. Adudi ima aibu mafam asida mikup amatang ngaibiramu. Ai sengawdu lawjarukhige. Minute ahum leiraga negro nupa adu mafam aduda paisa pik thana yawba sengaw ama puraklami aduga Lukhrabi aduda pirami. Paisa mayamdu ubada Lukhrabi amadi machanupi anidu nungaibagi kham thenglami. Makhoigi khangpoksang adu amuk hana sarami. Machanupi aniduchu makhoina apamba phijol leirami aduga Lukhrabi nupi adusu phi yonba toklami. Makhoidi paisa mayamdu harau boy nungai boy cheksinba tawdana loina sijinna thokkirami. Kona thangdadi Mee Makok aduna piriba sengaw adu paisa amata yawramde. Lukhrabi mama machadu paisa sing loikibadagi amuk thawai waraklami. Makhoi ahumna thawai wabadu ubada Mee Makoktuna kachin amadagi amuk haraklami. Ima nakhoibu paisadu sijinaba loithokrabro phare adu oiragadi ahing nungyaida amuk thongduda Muhammad haina ahumlak kauruso. Negro nupa ama amuk tholakani. Nahakna negro aduda aihaki upu aduda yawriba angangba sengaw adu piraknaba hayu. Lukhrabi nupidu anirak hainabagi mathau taramde. Mahakna thongdugi manakta chatlami. Lukhrabi aduna yamna hauna Muhammad haina ahumlak kaurami. Khudakta negro nupa ama mahaki mamangda thoraklami. Mahakna Lukhrabi aduda haraklami. Ima aihakpu kaubadi kari marangino kari pami. Lukhrabi aduna haraklami. Nahaki mapu ibungo Mee Makoktuna mahaki upu aduda yawriba angangba sengaw adu aingonda piraknaba khanghalagi. Negro aduna ngaihaki manungda mahaki mapugi upudagi sengaw adu laururaga Lukhrabi aduda pirami. Handamukti sengaw duda yawriba paisadu loiba nairamde. Lukhrabi aduna achauba yum ama sarami. Yum duda fajaraba pot kayasu leiraga thamlami. Mahaki machanupi anidusu fajaba phijolna leitenglami. Lukhrabi adugi yumlonaba miyoising adudi mahakna khanghaudana inak khulakpaduda yamna ngaklami. Makhoi kana amatana Lukhrabi adugi mayumda leiriba Mee Makok adugi maramdadi khanglamde. Nongmadi Mee Makok aduna Lukhrabi aduda haraklami. Ima ngasi ayukti saharda chattuna ningthaugi machanupidu aingonda luhongbinaba haibiruso. Lukhrabi adudi Mee Makoktuna haibudu tabada ngaklami. Mahakna haraklami. Masasu yawdaba makok khakta yawba nahaki nupi oinaba ningthaugi machanupidu aina hairugadawriba. Ningthauna aibu angawbini hairakani. Angangsingna aibu nungna thombirakani. Mee Makok aduna amuk hairaklami. Ima aigi apamba si tawbiyu. Masi aigi apambani. Lukhrabi adu makha tana Mee Makok aduda karimata hairamde. Mahakna mahaki fajaraba phijoldu selaga konungda chatlami. Ningthauna mahakpu taramna uglami. Lukhrabi adu kibana niglami. Mahakna ningthauda mahaki machanupidu pibinaba hairami. Ningthauduna Lukhrabi aduda munna yenglaga haraklami. Ahal oirami nupi nahakpu budi choirabro nahakpu ngawrabro. Lukhrabi aduna amu haraklami. Iningthau namak nupa oigadawriba nupa adudi sakti yamna leibani. Mangondadi oithoktaba amata leite. Ningthauduna amu haraklami. Nahakna hairibadu chumlabrane. Lukhrabi aduna amu haraklami. Iningthau aihakna haijaribasi achumbani. Ningthauduna amu haraklami. Adu oirabadi mahaki saktidu thabak ahum pangthoktuna mahaki saktidu aingonda ulu. Adu oirabadi ichanupi mangonda pigani. Lukhrabi aduna haraklami. Iningthau
ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡꯗꯨ ꯍꯥꯏꯕꯤꯔꯛꯎ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯦꯡꯉꯨ, ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯍꯣꯏ ꯎꯖꯩ꯫ ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛꯄꯨ ꯊꯥꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤ ꯅꯨꯃꯤꯠ 40ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯨꯒꯥꯏꯔꯒ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃ ꯁꯦꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯆꯠꯂꯣ, ꯃꯉꯣꯟꯗ ꯊꯕꯛꯁꯤ ꯇꯧꯅꯕ ꯍꯥꯏꯔꯨꯔꯣ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯍꯥꯟꯕ ꯊꯕꯛꯇꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯅꯨꯃꯤꯠ 38ꯅꯤ ꯃꯤ ꯃꯀꯣꯛꯇꯨ ꯌꯨꯝꯒꯤ ꯀꯥꯆꯤꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯊꯕꯛꯇꯨ ꯃꯤ ꯃꯀꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ 38 ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯡꯗꯨꯗ ꯆꯠꯄꯤꯌꯨ꯫ ꯃꯐꯝ ꯑꯗꯨꯗ ꯑꯂꯤ ꯍꯥꯏꯅ 3ꯂꯛ ꯀꯟꯅ ꯀꯧꯕꯤꯌꯨ꯫ ꯍꯥꯟꯅꯒꯨꯝ ꯅꯦꯒ꯭ꯔꯣ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨ ꯇꯦꯝꯊꯣꯛꯂꯒ ꯐꯖꯔꯕ ꯂꯩꯀꯣꯜ ꯑꯃ ꯁꯦꯝꯅꯕ ꯍꯥꯏꯌꯨ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩ ꯁꯣꯏꯗꯅ ꯆꯠꯂꯒ ꯍꯥꯏꯖꯔꯨꯒꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯁꯍꯔꯗꯨ ꯇꯥꯕ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯊꯣꯡꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯃꯀꯣꯛꯇꯨ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯨꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯑꯂꯤ ꯍꯥꯏꯅ 3ꯂꯛ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯅꯦꯒ꯭ꯔꯣ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯦꯒ꯭ꯔꯣ ꯑꯗꯨ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯆꯥꯎꯃꯟꯕꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯅꯦꯒ꯭ꯔꯣꯗꯨ ꯎꯕꯗ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ネグロꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯀꯔꯤ ꯂꯩꯔꯦ ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯗꯤ? ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯤ ꯃꯀꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨ ꯇꯦꯝꯊꯣꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯩꯀꯣꯜ ꯑꯃ ꯁꯦꯝꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯗꯨꯗꯤ ꯀꯣꯅꯨꯡꯗ ꯅꯨꯃꯤꯠ 40ꯅꯤ ꯁꯨꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ 38 ꯁꯨꯔꯕꯁꯨ ꯆꯤꯡꯗꯨꯗꯒꯤ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯧꯊꯣꯛꯇꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯤꯡꯊꯧꯅ ꯌꯥꯍꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯜꯂꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯗꯨ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯩꯒ ꯆꯥꯛꯂꯕ ꯖꯥꯠꯂꯅꯦ ꯑꯁꯨꯛ ꯉꯥꯜꯂꯤꯕꯁꯤꯕꯨ? ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯤ ꯊꯣꯡꯅꯥꯎꯁꯤꯗ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯆꯪꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯩ ꯍꯧꯒꯠꯇꯨꯅ ꯌꯦꯡꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯒꯠꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯆꯤꯡꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩ ꯃꯈꯜ ꯁꯨꯅ ꯍꯧꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯦꯖꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯀꯨꯝꯅ ꯁꯤꯡꯕ ꯃꯦꯖꯤꯛ ꯍꯩꯕ ꯃꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯩ ꯃꯉꯣꯟꯗ ꯃꯊꯪꯗꯗꯤ ꯀꯔꯤ ꯊꯕꯛ ꯄꯤꯁꯤꯒꯦ? ꯑꯩ ꯉꯥꯏꯍꯥꯛ ꯈꯟꯈꯤꯒꯦ꯫ ꯑꯣ, ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯃꯤ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯑꯍꯥꯟꯕ ꯊꯕꯛꯇꯨ ꯐꯖꯅ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯂꯩꯀꯣꯜ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯇꯩꯗ ꯂꯩꯕ ꯂꯩꯀꯣꯜꯁꯤꯡꯗꯒꯤ ꯐꯖꯕ ꯍꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯑꯇꯣꯞꯄ ꯅꯥꯀꯟꯗꯨꯗ ꯄꯣꯊꯥꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 40ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯀꯣꯜꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯀꯣꯅꯨꯡ ꯑꯃ ꯁꯥꯒꯗꯕꯅꯤ꯫ ꯀꯣꯅꯨꯡꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯄꯨꯔꯛꯄ ꯎꯄꯨ ꯀꯥꯡꯊꯣꯜꯁꯤꯡꯅ ꯄꯤꯛ ꯊꯜꯍꯟꯒꯗꯕꯅꯤ꯫ ꯀꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯎꯈꯤꯕ ꯀꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯃꯃꯥꯏ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯣ, ꯍꯟꯗꯛꯇꯤ ꯃꯤ ꯃꯀꯣꯛꯇꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯗꯨꯗꯤ ꯆꯤꯡ ꯊꯨꯒꯥꯏꯕꯗꯒꯤ ꯍꯦꯟꯅ ꯂꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯉꯛ ꯂꯨꯛꯊꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯅꯤꯡꯊꯧꯅ ꯃꯊꯪꯗꯤ ꯀꯔꯤ ꯇꯧꯅꯕ ꯍꯥꯏꯔꯛꯄꯒꯦ? ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯤ ꯃꯀꯣꯛꯇꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯆꯤꯠꯊꯕ ꯇꯧꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯑꯩꯅꯤꯅꯦ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯃꯗꯨꯗꯤ
ꯑꯩꯉꯣꯟꯗꯗꯤ ꯑꯉꯥꯡꯒꯤ ꯊꯕꯛꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ 38ꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯕꯨ ꯊꯣꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯁꯟꯕꯨ ꯎꯅꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯁꯟꯕꯨ ꯊꯣꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯍꯁꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯑꯩꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯄꯥꯝꯕꯤꯕꯒꯦ?" ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯤ ꯃꯀꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯃꯅꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯗꯨꯅ ꯀꯣꯅꯨꯡꯗꯨꯒꯤ ꯀꯥꯁꯤꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯄꯨꯔꯛꯄ ꯐꯖꯔꯕ ꯎꯄꯨ ꯀꯥꯡꯊꯣꯜꯁꯤꯡꯅ ꯀꯥꯗꯨꯗ ꯊꯝꯅꯕ ꯍꯥꯏꯔꯛꯏ." ꯍꯁꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯑꯩ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯇꯧꯖꯒꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯤꯡꯊꯧꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯔꯥꯞꯄꯗ ꯁꯪꯕꯥꯅꯕ ꯃꯈꯜꯒꯤ ꯅꯨꯡ ꯃꯈꯜ ꯑꯃꯅ ꯁꯥꯕ ꯁꯅꯥꯅ ꯌꯨꯝꯕꯤ ꯑꯣꯏꯕ ꯀꯣꯅꯨꯡ ꯑꯃ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯇꯁꯦꯡꯅ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯃꯊꯪꯗꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤ ꯊꯕꯛ ꯄꯤꯒꯅꯤ? ꯃꯍꯥꯛꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯅꯕ ꯃꯤ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅ ꯁꯦꯝꯕ ꯂꯩꯀꯣꯜ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯉꯛꯄꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯒꯤ ꯁꯤꯃꯨꯛ ꯐꯖꯕ ꯂꯩꯔꯝꯂꯔꯣꯏ꯫ ꯌꯥꯝꯅ ꯐꯖꯔꯦ, ꯑꯗꯨꯕు ꯑꯩꯒꯤ ꯃꯅꯥꯏ ꯃꯁꯦꯟꯅꯗꯤ ꯀꯣꯅꯨꯡꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗꯤ ꯑꯃꯠꯇ ꯃꯥꯟꯅꯗꯕ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯅꯥꯏ 90 ꯊꯥꯔꯛꯎ ꯍꯥꯏꯌꯨ." ꯅꯤꯡꯊꯧꯗꯨꯅ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯑꯗꯨꯒꯤꯗꯃꯛ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ 38ꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯊꯣꯡꯗ ꯂꯦꯞꯂꯒ ꯕꯦꯀꯤꯔ ꯍꯥꯏꯅ 3ꯂꯛ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯧꯕꯗꯨꯗ ꯅꯦꯒ꯭ꯔꯣ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯤ ꯃꯀꯣꯛꯇꯨꯅ ꯅꯍꯥꯛꯄꯨ ꯃꯤ ꯃꯁꯛ ꯐꯖꯕ, ꯃꯁꯛꯇꯤ ꯃꯥꯟꯅꯗꯕ ꯑꯗꯨꯒ ꯋꯥꯡꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯅꯥꯏ 90 ꯊꯤꯅꯕ ꯍꯥꯏꯔꯛꯏ." ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯀꯣꯜꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯤꯅꯥꯏ 90ꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯈꯜꯂꯝꯃꯤ, "ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ꯫ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯥꯒꯨꯝꯕ ꯏꯃꯥꯛ ꯅꯨꯄꯥ ꯊꯤꯕꯗꯤ ꯐꯪꯂꯔꯣꯏ." ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯍꯔꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯤ ꯃꯀꯣꯛꯇꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯂꯣꯏꯅ ꯃꯥꯡꯂꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ?" ꯃꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗꯨ ꯃꯍꯥꯛꯅ ꯃꯤ ꯃꯀꯣꯛꯇꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯅꯤ ꯈꯪꯕꯗ ꯅꯤꯡꯊꯧꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ?" ꯃꯤ ꯃꯀꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯏꯃꯥ, ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨ." ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯤ ꯃꯀꯣꯛꯇꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯍꯨꯟ ꯌꯥꯝꯅ ꯆꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯃꯤ ꯃꯀꯣꯛꯇꯨꯅꯤ ꯈꯪꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯁꯤꯒꯨꯝꯕ ꯃꯤ ꯃꯀꯣꯛꯁꯤꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ." ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕꯗꯥꯏꯅꯤ꯫ ꯋꯥꯁꯛꯇꯨ ꯊꯨꯒꯥꯏꯕꯤꯒꯅꯨ." ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ, ꯃꯤ ꯃꯀꯣꯛꯁꯤꯗꯕꯨ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯧꯕꯅꯣ?" ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯀꯣꯛ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯎꯗ꯭ꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯤ ꯃꯀꯣꯛꯇꯨꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃꯒ ꯂꯨꯍꯣꯡꯕꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ
ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯨꯒꯤ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯤ ꯃꯀꯣꯛ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯤ ꯃꯀꯣꯛꯇꯨ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯥ ꯑꯃꯠꯇ ꯃꯄꯨꯟꯁꯤꯗ ꯎꯈꯤꯔꯝꯗ꯭ꯔꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯐꯠꯇꯕꯤ ꯍꯦꯂꯣꯏ ꯑꯃꯅ ꯑꯩꯕꯨ ꯁꯥꯞ ꯇꯧꯕꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯍꯦꯟꯅ ꯎꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯃꯗꯤ ꯑꯩꯍꯥꯛꯇꯤ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯎꯕ ꯉꯝꯒꯅꯤ"꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕꯗꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫